Angjing achobada leiba Palem Panthau Cultural Trust na chahi amamam kanaraga lamdamasi creative art ki lamda thoidok hendok laba miyoi de piba ahum suba Salam Ibemcha Irabot Ningsing Mana English Ingani Kungataruk chahi asigi oina Leanda Folk and Classical Academy Imphal gi Guru oina su leibiribi jagoi ki lamda thoidok hendok na saknai rabi Guru Aribam Raseshwari Devi the Piduna Ikai Kumnava Utlagani Haina Trust Asigi Secretary Salam Santi Balana Thadoropa Cherwal Amana Haidi Award Asi Lakliba Tang Kunga Tarukta Pangthokadoriba World Theatre Day Gi Thoramda Lanthokani Award Asida Case Oina Lishing Tara Citation Amadi Shawl Ama Yauri Haidiba Award Asi Ing Kumja Lisingani Kungani Thoida Trust Asina Ihan Hanba Oina Theatre Gi Saknairaba Miyoi de Pikre Anishuba Oina Ing Lisingani Kunga Marida Literature Gi Lamda Pikre Ahum Suba Oina Chatliba Chahi Ing Lisingani Kunga Taruk Asida Jagoi Gi Lamda Thoidok Hendokna Mamal Naidraba Khudol Tobiribi Raseshwari da Award Pinanaba Jury Committee na Khankibani Panbayai Guru Aribam Raseshwari Devi DD National gi A Great Artist Oibatanatana Indian Council for Cultural Relation ICCR New Delhi gisu Impanel Artist ni Mahak chahi kungi mathakta jagoi ki guru ama oina thabak tawrakli Mahakna Jawaharlal Nehru Manipur Dance Academy Imphal da Postgraduate Diploma Course Manipuri Ras Leela amadi Lai Harawada loishinduna Gold Medal ani fangki Mahaki choreograph work kaya national amadi international ki thakta saruk yabasu laikre haina cherol asina makhatari